Alien gi matangda aigi viewers mayamna comments ta wahi kaya ama thambirakpagidamak hainingai leitana thagachari. Asigi matangda matam khajiktang pibiyu maramdi story ama collection tawba haibasi matam khara changi. Amadi ngasigi video asida space ki matangda kanarawi information kaya ama khangminasi. Prithvi gi mapan rom da haibadi space ta chatlaga ekhoina thawan michak thengba haibasi kanana su khalamdabani adubu matam asigi technology asina hojikti oithokle masida mai pakliba misak adudi Richard Branson. Richard Branson haiba misak asi kanano madudi Virgin Group ki 400 companies hena control tawriba madi 1970s ta linkhat khiba company amani. Richard ki net worth income asi 490 crores US dollar ni according to 2021 Forbes. Mahakna piklingai dagi ningjarak pamanglan ni amadi interview da Richard na haiki asigidamak aina sahi kayadagi honnajarakkani amadi ngaijarakpani aina piklingai gi matamda cardboard na saraga sanarami haujikti isagi afaba team leire team mayam gi mateng na fajaraba spacecraft asi sembani haujiksu ai mangni haina khalli. Richard ki space plane adugi maming adudi Virgin Gallactic space plane kawi. 11 July 2021 numit asida Richard ki team amadi Richard masamak paibagidamak US ki New Mexico Space Airport aduda cycle na laki 8:40 AM timing aduda Richard amadi mahaki team ga loinana Virgin Galactic space plane aduda paiki pairibadu 1 hour gi journey ni amadi Richard loinana mahaki team na space aduda 7 minute leirai halaba matung news media amada mahakna fongdokhi Virgin company gi pandamdi space ta miyoi babu puraga masida leiriba angakpa mayam asi yanghanbani. 2017 da project asi haugatke tawraga thaudok ama thokpadagi pilot ama sikhi aduda haukhidabani adubu 2021 asida di haure karigumba space tour chatningba yaubiragadi ticket booking tawba yaragani. Virgin Galactic space plane gi trip asi 2 hours ki journey ni mi amagi ticket price asi 2,50,000 US dollar ni in Indian rupees 1 crore and 86 lakh. 58 countries ki mioi 600 hena advance booking tawkhre masida celebrity khara chatkadaba yauri ming adudi Justin Bieber, Lady Gaga, Tom Hanks ni. Richard Branson na space ta paikhiba du pilot aniga amadi mahaki team gi mioi ohumga punna paiminakhi marak asida India gi nupi amasu yawi mingna Sirisa Bandlas. India gi nupi amana asumna yaw bahaibasi yamna sauthok chaningai amani. Kalpana Chawla na ahanba India nupi ni space ta chatpa adubu laibak thibadagi 2003 da rocket adu pokhaibadagi laikhidabani. Sirisa Bandlas sina India gi ani subini amadi mai pakle. Sirisa Andhra Pradesh ki Guntur district mafam aduda pokhi amadi USA da laiba citizen amani. MBA na George Washington University da loisinki. Amazon gi Jeff Bezos su 20 July 2021 da Blue Origin gi mateng na space chatkadauri. Mioi kharana crore ticket ka aga space travel tawri basi karigino 2 hours ki journey khak asida 1 crore and 80 lakh invest tawri basi icham cham na invest tawri banati atopa graha kayamada mi tahalaga chaukhatnaba honaribani asisu business makhalamani aranba lambida sale tanba nati achumba lambida tawba karbar makhalamani asida haugalakliba mahairoi na khoina khangadabasi Richard Branson asi class 12 fail ni adu oiragasu 490 crore US dollar gi mapuni master natraga PhD loiraga fangbagi salary asi kayano maximum 2 or 3 lakh asida hariba point madudi lairik khakta tamlaga sale paini haibanati lairik tamganu su haibanati tamu adubu haitragasu lambi kayama lay sale tanba yaba nakhoi class ki roll number 1 2 3 oiriba adu khak billionaire ogadabanati haitriba nakhoi su lambi makhal makhal kayama lay sale tanbagi life ta success oige hairagadi millionaire billionaire gi wakhalon makhoi gi lifestyle thinking style mayam asi tamba maru oi
ꯁꯦꯜ ꯄꯤꯔꯒ ꯊꯕꯛ ꯆꯪꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯔꯤꯆꯔꯗ ꯕ꯭ꯔꯦꯟꯁꯟꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯏꯁꯥꯃꯛꯅꯤ ꯈꯜꯂꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯊꯝꯖꯔꯝꯒꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯚꯔꯖꯤꯟ ꯒꯦꯂꯦꯛꯇꯤꯛꯁ ꯁ꯭ꯄꯦꯁ ꯄ꯭ꯂꯦꯟꯒꯤ ꯍꯟꯗꯛꯇ ꯄꯥꯏꯈꯤꯕ ꯑꯗꯨꯒꯤ ꯖꯔꯅꯤꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯐꯪꯕꯤꯒꯅꯤ꯫ ꯏꯁꯥꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕꯤꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯐꯥꯎꯕꯤꯔꯒꯗꯤ ꯀꯃꯦꯟꯠꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯔꯤ ꯇꯣꯄꯤꯛꯀꯤ ꯃꯇꯥꯡꯗ ꯈꯪꯕꯤꯅꯤꯡꯕ ꯀꯃꯦꯟꯠꯁꯇꯁꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯍꯥꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣ ꯇꯧꯕꯤꯌꯨ, ꯃꯗꯨꯗꯤ ꯔꯤꯀꯦꯁ ꯇꯦꯛꯅꯤꯛ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁ ꯌꯥꯎꯕꯤꯔꯒꯗꯤ ꯄ꯭ꯂꯤꯖ ꯆꯦꯅꯦꯜꯁꯤꯕꯨ ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯑꯣꯜ ꯕꯦꯜ ꯕꯇꯟ ꯀ꯭ꯂꯤꯛ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯃꯊꯪ ꯑꯩꯍꯥꯛꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔꯗ ꯍꯥꯟꯅ ꯐꯪꯕꯤꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯜ ꯕꯦꯜ ꯕꯇꯟꯁꯨ ꯀ꯭ꯂꯤꯛ ꯇꯧꯁꯟꯕꯤꯌꯨ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ, ꯇꯝꯕ ꯂꯦꯞꯄꯤꯒꯅꯨ꯫ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯣꯜ꯫ ꯊꯦꯡꯛ ꯌꯨ꯫